ngasi numida waram phongkiba tongan manipuri sifungsing amasum thokiba thawdo wathoksingdagi maroibi ipausing miyamna thamjagi ahanbada kanglaipak maira news dagi lokosaraga konsa khulgi lambi yauna atai thabak sunabagi damak thamba JCB thugairamle lairum khulsi konsa khulna lambi du lenkhibani Kangpokpi district ki manung sanwa konsa khulgi lambi yauna atai thabak sing sunabagi damak thamba JCB ama lailum wifi khulgi khunja sing oigani singnaba singna thugai dun amanta thonkhre hairiba thawdo sing rang numidang konsa khul satpagi lambi da leiba lailum village thokibani hari thawdo siga mari lainana konsa khulgi village sip masan aben baina phungdokibada thugai dun amanta thonkhra JCB du khulgi thabak sunabagi damak wada leiba mi amadigi waibani ngarang numidang lailum khulgi khunja sina JCB tu thugairam bagaloidana konsa khulgi khunja ani phajinduna thamkhibani hari mana makhatana hai konsa khulasi aribu khulni khulasi gi lamgi sarukti lairum asi lampiraga lenkhibani khulani asi nuksi chana laiminaraglaba tungda lairum khulgi khunja singna konsa khulgi uyok lamda sangsilaktuna makhoigi lamne haina sambal kharakpa madi sandang kya loiduna khulgi inkol sing mangan takan bagi thawdok sing tatna tholakpadagi madu tawduna ba hairubada yadabaga loinana khatna pahoraki konsa khulgi khunja sing gari masa tongduna lairum khulgi lambi phawduna satpada thingba gari munba amasum kaunu gi laifamda lai khurum lakpa miyoi sing sanghandabagi thawong sing leptana sathari maram maduna manipur lengangna akanma miyeng sangbiyu haiden su pawsina makhatana phongdurakli makasa tharak poina topa pawmana center amasum state paliba BJP lengangna sathariba thawong asi democracy kobi aroi okram ibobi center amadi state paliba BJP gi lenga asina sathariba thabak thawong asi democracy kobi aroi lenga asina sathariba thabak thawong sing asina leiba asigi democracy ki tungi maraibak tammangamdaba phibam amada lakle haina CLP gi leader oibo bina phongdokre All India Congress Committee AICC ki lusingba Rahul Gandhi bu MP da disqualify tawkiba madi sahi ani ki conviction pikiba thawong adubu yaningdaba phungdoktuna AICC ki lising makhada ngasisu Manipur Pradesh Congress Committee MPCC na Singmairong da leipa Manipur Legislative Assembly mamang na khongjang sangsingkre leiba asigi democracy ki maraibak aruba phibam da leiri haiba banner makhada sangsin ki ba khongjang adur sarugya ki ba CLP ki leader o ibo bin hai India si democracy satpa khwai digi sawba leiba amani hainaribani asigumba leiba asida lenga na satharaba thabak thawong singi matangda wahe ama phawba phongdok gi awaba pidrabadi democracy gi wantuk leiroi amaramda congress ki lusingba Rahul Gandhi amadi Manik Arjun Kharge na parliament lenga ki thabak thoram singi matana wafam pukhatkiba adugidama disqualify tawkiba si maram sadhi amasum opposition na pukhalakpa wafam sing adugi pakum lenga na piduna apaphatana khanapam thokpani madugi ona tainabada Rahul Gandhi bu MP digi disqualify tawkiba si yamna lebak thibani ibobina makhatara hai laibak ki apaphatha nainabada aikhogi khudingmaki right lei opposition pukhalakpa wafam lanai nati miyam gyoeba wafam ni adubu BJP na lusingu lainga lakhibadigi freedom of expression leitabugum tawre laiba asida leiriba press media intellectual sing wafam amata phongdok pangamhandre asiguma thawong asida laiba asida dictatorship ki sasan leire haibada haimanba thokloi haikena su paw sida phongdorakli makasa tharak poina to papawmana thawbal ICDS office mai sakre ngasi numi jungba pung tarani thuram tarakpa duwaida thawbal DC office yoramdaida laiba integrated child development scheme ICDS project thawbal gi office building main sakre mai sakpagi paw het phangbagi thawbal fire service ki fire tender ani laktuna mai kanbagi thabak satakhi main sakpagi thawdo duda ICDS thawbal gi project officer gi ka amasum supervisor singi ka mayawna punna ka ahum main sakhi maduda ka manungda leiba table saukri office ki maruiba se sangamadi atai pulam ayamba maina sakhi adumainama thoidokpa aso open yawgi pawdi lekhidi mai sakpagi thawdo oduda ICDS sel thobal gi district project officer TS Suranjoy amasum CDPOS Milan Kumar bu mai kanba duda sarugya khena su pawsina su phungdorakli makasa tarak poina to papawmana uja singna sel khaina duna CI college sakhidar gi tolopiri Bisnupur district headquarter da leiriba CI college ki sakhidar gi thagi tolop asi ngasi phaw phangdri
Masina maram oiraga college ki matam ki principal amadi oja singna sel khaijinaraga thagi tolop lupa lishing amaga sawanga dagina lupa lishing ahom awamal oina piduna leiri haukiba sahi English ani gi February dagi college asina engage tawduna college asigi sokidar oina sauraba college ki campus asi ahing nungthil khaidana thabak tawrakliba Bisnupur ward taretagi posangbam Romendro ngasi phawba thagi tolop phangdan leiri Masina maram oiraga college adugi matam gi principal amadi oja singna sel khaijinaraga thagi oina lupa lishing amaga sawanga dagi lupa lishing ahom phawba awamal oina piduna leiri posangbam Romendro na sokidar oina sahi kunhena ahing nungthil khainan awana kya khangduna matomda college asigi campus ta thabak tawduna lakribani adubu mamangda palamba lenga amadi college authority na regular oina lokshin biramdabana ngasi phawba lenga kemeke digi thage tolo phangdri misang sangalajadaba mathawdo pukning sangna thabak tawjariba posangbam Romendro bu miyamgi minister and berena miyeng sangbiduna regular sokidar oina thabak hapiyu loinana lenga na Romendro bu thagi tolop phangan biu haina BJP National Council gi hanagi member and sana zawbana lenga ki pukning singsilakli atopa pawmana maheiroi Saigulal drug yonbegi damak sairak pikhibani NRFM tha asigi kunga manga gi nungthil pung nipan makhairom taba matamda Kangpokpi district ki manungsanba modbung model village tagi class 12 tamliba maheiroi Saigulal misau sei taragatere apokpa lenthang misau bu nongmaina kaptuna halam kiba du lahulup Revolutionary Friends Manipur NRFM na mayai kapa nisa yonbagi damak sairak pikibine haina lup asina thadorakpa sirol aman hairi sirol asina makha taribati class 12 tamliba mahiroi Saigulal drug lalonbagi thabak lisang sina sakmai dagi Imphal sathaba hakthengna thengnabadagi makpu kayara khana tawdana ba hairabasu yakide madugi matung tarakpada makpu sibigi sera adu pikhibini masida Manipur miyamna serana na lobigano Saigulal angang oijarabasu yamna haisingna drug yonduna drug sadriba mahiroi kyabu drug pizabadana tana yamna laina sel stali ma hauzuki mirolgi mangnaba tawba miyamgi asoba yeknaba mani mak tawriba phatraba thaba du makhatana satharamdrabadi maki punsi khangu takta manglamloi mak mangkhrabasu khunaidi kandabi yadi maramasina makumba miyoi kaya makna phangliba saira asi phangningdrabadi makoina tawriba drug yonbagi thabak sing khudakta lepiyo haina su khangalakli atopa pawmana Myanmar-dagi Lanjelaktuna singi lepham sanaba jungle cutting hokre yumthangnariba Myanmar army amadi PDF anigi marakta nongmai kapnabagi thawdok kya tholakpana maram oiraga ngamkai paringda leiriba leiba adugi khunja kya lanjinarakli masida Tengnopal district ki manungsana leiba border town moreh gi Howland Phai khuld Myanmar-dagi lanjinarakpa miyoi singidama refugee shelter home sanaba Howland Phai gi khunja sina lanjerakhiba miyoi singa loinana jungle cutting gi thaba hokre Myanmar gi Lanjelakhiba miyoi singi maraktigi refugee shelter home sanaba lakholakliba khongthang asigidam Manipur lengakpu tawbimal khangbu lakli Lanjelakhiba miyoi sing aduna phongdorakhibada haujik Myanmar manungda thokliba irang sina sibanaba masum tumba saba khangdana lerakpani thawai da hinglabadi khanduna siba sangbi wafam tunginaduna moreh romna sensilakpani mafam asi yorakpada thawai hinglagana haina khali Manipur lengana miyobigi minungsi yengbiduna matam kharagi oina lainanaba yum sabiduna irang nemthadriba phawba leibi yananaba khongthang lokhatpiba amasum sana thaknaba atai awarapa kyasu phangangani haina ngarang Manipur lengaki mochinduna minister letpa hokipna thajaba piramkiba adugidama Lanjelakhiba miyeduna thagatpa amadi apen phongdokhi amaramda refugee shelter home sanabagi damak sathariba jungle cutting thaba adunga siloiragani maram aduna award apasing menkhatpinaba athuba matamda paikhatpiyo haina sulenga ki puning singsinki makasa tharak poina to papawmana Myanmar gi lahurlu PDF ki kadar ani fare amana tokre Myanmar base to lahurlu PDF ki kadar ani Myanmar ga tainaba Tengnopal district ki manungsanba border pillar number 79 manakta gi ngarang special command unit abai shoi gi tim amana fakhre amana nathoktuna senkre hauji hauji yumlo nariba Myanmar leibak military troops singa leiba aduda democracy hanjin hanbegi lal horiba rebel singa Manipur gi hek tainaba border haibadi koktha khuno amasu moreh border town manakta akan mamona khut thoknabadagi state government na ahenbi state force sing thajinduna border da khundariba khunja sing ngak senbegi thabak sing numit khrani asida paikhatuna lakhibani ngarang ayuk in charge special command unit khabaisoi and Krishna Tombi MPS gi instruction matung ina
OCL Bebekandagi Lusing Makara Commando Unit asigi team amana India rom da border pillar number 79 amasum 80 gi marakta normal fracking amasum checking tawringaida Myanmar rom dagi naha ahum kenbo motorbike amada India rom na thauduna lakpa thenaki hairiba naha ahum adu commando team aduna khamna bahaibada makoina tonglakliba bike adu kana thauduna nan thokna bo hanaki tungna commando team aduna tanaraba matung makhoi gi maraktagi miyoi ani phabangamki amana manak nakpa umangi khudong chaba lauduna nan thokduna senki hari pharaba mi ani adudi nephai sei kuntraga nipan apokpa utai sai amasum yepiwong sei kuntraga manga apokpa upha kawi makhoi ani Myanmar gi tamu tawnagini makhoi bo asam bawang pang sathabada makhoi ani si Myanmar gi lahuluk PDF ki lanmi singai khangmangki police na nephai de check toba matamda 9mm gi pistol ama kapiyari pamaru ama mobile phone ama Myanmar gi currency note khara fakat pamki aduga yepiongdagina kapayari AK-47 rifle gi maruani amasu Myanmar currency note lishing tara kenbo white loinana manak nakpa mapam adudagi gypsy amasu fakat pangam police na makhatana wong pong sathabada nantoktuna sien khraba mi edusu PDF ki kedarni mamingna yami pai kawi makhoi oho Myanmar gi mongyang village ta leba PDF ki commander usoi ngai koba amana border pillar 79 manakta security force laibra haina yengluna ba tharakibani haiba khamngamki commando team aduna faraba PDF ki lanmi ani edu ngarung thilpung ani makhairom taba matamda moreh police station makhata ba ain goiba thabok lokhona ba sinakhreari makhasa tharak poina to papaw mana khulai paiba miyei singna UPF ki office sangsilaktuna mahairoi nipan furam ba yaningde lupsing masa khangdaba khulai paiba singna United People's Friend ki kaisam thong laishom lerakta leiba mayai loisangda sanglaktuna aki akhang pokhalamdana tana office aduna leiba mahairoi nipan pareng sana lefalaga furamle thagdo sing ngarang numidang pung tare makhairon tapa matamna thokibani masa khangdaba khulai paiba activa ni tongduna lakpa miyoi marina maram taktana UPF ki head office ta sanglaklaga nongmai puthoktuna madi office aduru leiramba mahairoi singda nakoi mafam asida karigi leiriono athuba matamna sakhigadabani haina saina kanduna furamkhibani tungna miyoi sing aduna khonglai thune activa tonglaga government gi lambi rom sakhi hari nakalamram thagdo du yaningda phongdoktuna UPF NIPCO kada mapi council ampha amkil nupi samas tamisingmi isel thaubalima upako nimpal NL ANL anulna puna khusamnaduna kasamthok leisam lerakta leba UPF ki mayai loisang mamang wokat mifam satakre khongjang aduru saruk yaki ba UPF ki president and Rupachandra na hai ngarang numidang pung taret makai taba matamda UPF ki mayai loisang leba mahairoi singbu khulai paiba miyoi marina furambada natana nungmai namdun aki khang pokalamba silup taraga marina akan momona kanem tawi hiramsigi matang na mari lainaba singna thigat piduna mara leba khulai paiba sing fagat piwaki wakat mi pamadura saruk yaki bamadi thaudo dura hakthengna yawkiba mahairoi amana phongdorakpada khulai paiba miyoi mari eduna office ta leiba mahairoi nipan bu nongmai namlaga mafam asida karigi leiriba no hain hangki loinana athuba matamna sakhigadabani haina ki halamki leibaki angamba sintha pangbatanatana mahai tamliba mahairoi singbu puramba si mahairoi kunaibu singnabanaiki makasa tharak poina to papaw mana loktak lip irrigation project isu lupa crore marfuga matu hena sanction tawrakhiba lekre association imphal low level canal di sahi hela pawa ising phangdana leidi loktak lip irrigation project kamari leinaba thabak kya pekhanabagi damak lupa crore marfuga matu hena sanction kya tawrakhiba lekre project asi thabak kya department na suye madi contractor na suye highway sayanaba kya laibana thabak isu suduna paisa lana sejina khibara haibasi chief minister and biran gi miyeng sangnu thikat pamthu haina loktak lip irrigation farmers development association amadi praja section kya rigi phungdurakli pausna makhatari bidi LLI gi thabak kya matam sana pangthok ngamdribasi irrigation khangbo watpa amasum engineer singna kathokpa yauna thabak tawdabagi maramne hainari loinana LLI project asi mai pakhangi hairabadi mari lenaba engineer singna matam sana thabak tawba quality control tawna thabak tawba tai ngasi phawa LLI gi thabak amata tender tawduna piba thengnadri local contractor singdasu khudong chaba pide public money lanai oina thambiganu haibasu LLI farmers development association gi mekedi gi phongdorakli amaromda Housing lady impalment canal gi section asina research kya phawa puba ngamgadara haibadu miyam da mayek singna khangan phamthu iswairi aduga canal asina malom phawa ising pigini hairibasi oithokloi masigi maramdi pam maudra
kuisek amadagi hena ising thapa matamda main canal ising pathoi hanadagi su toina main canal backman nemi haidun lairibani masi level sing survey phajana tawdabadagi nemani toigam sum LLI gi stop wali EE amaga AE aniga SO anina kilometer samaga tara sangba canal system supervise to boy thokloi makok thongbo chief engineer SE na nongma phawa site visit to budi phajana su site engineering singda technicals advice tawdabana khangdabagi maramni maduna mataw sumna thabak sathaba tarabadi LLI da thamliba chief minister N Biren gi thajabadu mang phawna ba ngamlaroi miyam gi irang laklagani makasa tharak poina manaba pausi dige to papaw mana NRC satna halu war on drug lepa leitna sangsin gadabani haiba hoyen dalong thangta gi omising lishing ahum henbana khongsat pangthokre Mars ki saiset kunga taruk numaising numi ki ayuk pung mapan daba matamno kumal lampak indoor hall gi mamang thangba lampak tagi hoyen lalong thangta gi sintak halsing sindak pasing amadi sanaroi lishing ahum henbana saruk yadano khongsat ama sakre khongsat asigi panamni Manipur NRC sana halu war on drug lepa leitana mai pak triba phawa sangsin gadabani tungi mirol kanana pagi thabi yaroi umang kok thokpal lepu haibasini khongsat asi kumal lampak indoor hall manaki lampak tagi horaga khongnang ani karak thamaiban lila sing khongnang makhong khuyathong aroibada kumal lampak ta lamtung mangwaiki khongsat asida hoyen lalong thangtagi thomi kyana Manipur NRC sana halu war on drug mai pak triba phawbo sangsin gadabani tungi mirol gidamak popi thabi yaroi umang kok thokpa yaroi haba kholaw kya ga loinana khongsat asi ingna tapna pangthoki ngasi gi thoramasi sari sarak association Manipur apunba Manipur hoyen lalong lup amadi all Manipur saibi association na sinmani swairi Auxil Pauxi ki to pawmana Congress na kabobili pithoklamana tana karisu tawramde bisorji BJP lenga si national miyeng thamba mathangda ngamkhaya madi yelhomi sing kanana bo wakhalna mang thapa party ni Narendra Modi na lusung lenga sin anau India ma semduna English na pali adubu sai kya lenga paiduna lakpa asida pan kiba Congress na Manipur gi tanglaba kabobili Jawaharlal Nehru na pithoklamana tana karamba sokot thorang ki thabak packet khrabagi hainangkhre mana makha taraduna leba asina ningtamba phangkiba sai humdraga manga surabasu leba asigi miyamdi English na leba phangdri asiguma tanja asida leba asigi damakta mapunsi kanthok kathok tuna hona kiba amasum hero kya thakatuna miyamda saktak liba lenga amani phungdoki wapamisi state training department BJP amadi BJP Kisan Morsa ani na sinduna numit humni residential BJP Kisan Morsa training program phongdokgi thoramda athuba mithunglen oina saru yaraduna phongdokibani Kumal lampak leba youth hostel da hongdokhiba thauramadu BJP Manipur Pradesh ki president S Sardana thaurampu worol piretun hai state asigi tungan ba district taragani thoidigi Kisan Morsa samana saru yaduna pangtholiba training asi maru oiba program amani Kunayamigi problem laku matamda political platform da madugi solution purakhiba ngaktani national amadi state ki integration kanna bo honabda party asina mapangal kanba mathau tabadagi training asi pangthokpani thauramadu BJP ki vice president Laishram Minabanta amadi BJP Kisan Morsa Manipur Pradesh ki presidency SE boholna akhanaba mithung oina saruyaki numit humni pangthokadriba training program asida tungan resource person kyana wangangani hanisu pausida phongdorakli makasa tarak poina masum loisilak poina pannam pauksi dige to papaw manamo Myanmar dagi Lanjelaktuna moreh de leiriba refugee lishing ahum henbagi hingnabagi lambi sinbina balenga ke pungning singsilakli Hauzik Myanmar gi moreh de Lanjelaktuna sangjapam lauduna leiriba Myanmar refugee lishing ahumgi hingnabagi lambi sinbiu amadi han illegal immigrant haiduna Manipur lenga na phajin kiba refugee marpur thadok biduna moreh de nauna sagadoriba temporary shelter home da thambiu haina Manipur lenga ta haijarakli wapamasi Myanmar gi han leram National League for Democracy NLD government bu Myanmar gi military junta na kuf tauduna uthai khraba matung Myanmar tangdu laita da irang laikhibadagi leiba ngamduna Manipur ngamkhai Lanjelaktuna hauzik border town moreh gi manung sana leiba Howland 5 village ta sangjapam lauduna leiriba hana gi Myanmar government ki MP Thangsai hokipna ngarang moreh da Manipur lenga ki motsinduna hiramasi gi matang da yengsin lakiba minister sing unaba mada mangna phungdokipna hedi adu hausikuna di myam pau sisu matang se lusinjarage mas myam puna no update ngamina senesu channel sigi meke digi myang famna makhata na thamjari